Cabinet Mipham na pre-primary teacher lising amaga chamanifu amasung graduate teacher samnga Loubada Ayaba Pikhre. Banning of unregulated deposit scheme gisel ama hangdokpaga loina na vehicle scrapping policy chanahanan na ba Warepsing Loukhiba. Sangay ethnic pakthok chawthokhanan na ba ekar 50 gi lam direct purchase tawraga nei. Jiribam district ki khultara ga mga maming honglaga nei. Handak talay ki school education loisang na contract basis da Loba Hindi primary yaw na Hindi graduate amade Science amasung arts graduate ki oja sing gi result lauthokrabaso Manipur gi education sector da watuna laribo oja sing mengkhan na bagi pandam da ngarang pangthokiba cabinet Mipham na pre-primary teacher lising amaga chamanifu amasung graduate teacher samnga Loubada Ayaba Pikhre wapam si cabinet Mipham loiraba matungda ngarang nungthil information minister Dr. Sapam Ranjan na new secretary talaiba mahaki office ki conference hall da pangthokiba paugi Mipham da phongdokhiba nei minister na hai ngarang gi Mipham na thabak ta onthok na bagi damak Loukhiba Warepsing gi manungda banning of unregulated deposit scheme BUDS ki damak anoba sela ma hangdokpada Ayaba Pikhibaga loina na haidba sela sibu mathwai haptuna mathau taba thabak sing pangthokpa ngamna bagi damak assistant director amaga UDC amaga su engage tawduna sizinabada cabinet Mipham na Ayaba Pikhi haide Chief Minister N Biren mahaki secretary ta mayai tangbal lawduna pangthokiba ngarang gi Mipham na Loukhiba topa Warepsing gi manungda Jiribam district ki manungda lariba revenue village taraga mangabo nahuna na maming onthokpagi wapam yawre khudam oina dibong GP gi pakhalbo ningthemsa khunja waiduna maming olaga ni aduga kadam talabuna kadam pokpi haiduna maming onbaga loina na champan garbuna laihau pokpi haibana chingba anauba maming singdo onthoklaga ni haikhe aduga mamang sahida pangthokiba Manipur Sangai Festival gi mapungoiba venue ama oikhiba Moirang Khunau gi Sangai Ethnic Park asibo hena pakthok chawthok na bagi damak hanadagi lerakhiba park asige park chawbadagi ekar 50 gi ahenba lamsing laingang na park asigi maning amasung makha thangba sarukta direct purchase ki khuthangda laina bagi warepsu lawre haikhe ngarang gi Mipham na Loukhiba topa warep amada Manipur da vehicle scrapping policy thabak to onthok tu na chanahan baga loina na kaina ge temple board ama sembada su Ayaba pibaga loina na board asina laisang asigi mathau taba thabak thoram sing pangthokpada su cabinet Mipham na Ayaba Pikhe aduga ngarang gi Mipham na Ayaba Pikhiba topa kharadana taxation department ki staff sing oiriba TS Agangka bui TS Brojendro amasung E Kamalbo makhoi da leriba experience amasung makhoi gi service mathau tabagi damag re-engage tawbada Ayaba Pikhi aduga Rajbaban gi collector of the household oiragliba N Nilamni busu atopa sahi amagi oina re-engage tawbada su Ayaba Pikhi aduga rural development and panchayati raj ke executive engineer KS Brojendro bo Movers ki EE oina absorption tawbada su Ayaba Pikhe amaromda Manipur State Power Corporation Limited ki thabaktage potharaba group A gi official ani gi contractual engagement ki matambu corporation asige executive director amasung general manager ge grade ta sangdokan badasu cabinet na Ayaba Pikhe loina na advocate general gi office ta legal assistant ahum engage tawbagi wafam dasu cabinet na Ayaba Pikhi haire aroi bada tabi di bapum namak po thagachare